ꯃꯤꯑꯣꯏ 500ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯕ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯃꯥꯒꯤ ꯀ꯭ꯂꯤꯅꯤꯛꯇ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯊꯋꯥꯏ ꯀꯟꯕꯒꯤ ꯃꯍꯨꯠꯇ ꯊꯋꯥꯏ ꯂꯧꯐꯝ ꯑꯣꯏꯈꯤꯕ ꯗꯣꯛꯇꯔ ꯍꯦꯔꯜꯗ ꯑꯉꯛꯄ ꯋꯥꯔꯤ ꯀꯪꯂꯩꯆꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯕꯨ 𝗪𝗏 ꯃꯅꯤꯄꯨꯔꯒꯤ ꯚꯤꯗꯤꯑꯣꯁꯇ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯪꯂꯦꯟꯒꯤ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃ ꯑꯣꯏꯔꯤꯕ ꯄꯣꯄꯨꯂꯦꯁꯟ 30,000 ꯃꯨꯛ ꯂꯩꯕ ꯍꯥꯏꯠ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤꯗ ꯆꯍꯤ 18 ꯃꯄꯨꯡ ꯐꯥꯅ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯆꯠꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯑꯣꯏ 250 ꯔꯣꯝ ꯍꯦꯟꯅ ꯍꯥꯠꯂꯕ ꯐꯥꯎꯕꯗ ꯗꯣꯛꯇꯔ ꯍꯦꯔꯜꯗ ꯀꯅꯥꯅꯁꯨ ꯆꯤꯡꯅꯔꯝꯗꯦ꯫ ꯀꯔꯝꯅꯁꯨ ꯆꯤꯡꯅꯒꯅꯤ? ꯃꯍꯥꯛ ꯏꯆꯝ ꯆꯝꯕ ꯗꯣꯛꯇꯔ ꯑꯃꯈꯛ ꯅꯠꯇꯦ, ꯑꯐꯥꯎꯕ ꯖꯦꯅꯔꯦꯜ ꯄ꯭ꯔꯦꯛꯇꯤꯁꯅꯔ ꯑꯃꯅꯤ꯫ ꯑꯃꯨꯕ ꯐꯤꯈꯜꯅ ꯀꯨꯞꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯄꯨꯝꯕ ꯆꯍꯤ ꯀꯌꯥ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯛꯈꯤ꯫ ꯗꯣꯛꯇꯔ ꯍꯦꯔꯜꯗ ꯏꯪꯂꯦꯟꯒꯤ ꯁꯥꯎꯊ ꯃꯟꯆꯦꯁꯇꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯍꯥꯏꯠ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤꯗ ꯃꯁꯥꯒꯤ ꯀ꯭ꯂꯤꯅꯤꯛ ꯔꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯣꯄꯨꯂꯦꯁꯟ 30,000 ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯄꯣꯄꯨꯂꯦꯁꯟ 3,000 ꯃꯨꯛꯇꯤ ꯗꯣꯛꯇꯔ ꯍꯦꯔꯜꯗꯒꯤ ꯄꯦꯁꯦꯟꯠ ꯑꯣꯏꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯁꯤꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕꯁꯤ ꯅꯥꯏꯇꯣꯝ ꯂꯩꯕ ꯄꯦꯁꯦꯟꯠꯁꯤꯡ ꯅꯠꯇ꯭ꯔꯒ ꯆꯍꯤ ꯌꯥꯝꯂꯕ ꯄꯦꯁꯦꯟꯠꯁꯤꯡꯗꯅꯤ꯫ ꯃꯥꯒꯤ ꯄꯦꯁꯦꯟꯠꯁꯤꯡꯗ ꯃꯇꯝ ꯌꯥꯝꯅ ꯄꯤꯕꯤꯔꯝꯃꯤ, ꯃꯌꯨꯝꯁꯤꯡꯗ ꯐꯥꯎꯕ ꯆꯠꯇꯨꯅ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯊꯝꯃꯣꯏ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯕ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯇꯥꯕꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯣꯛꯇꯔ ꯍꯦꯔꯜꯗ ꯍꯥꯏꯠ ꯈꯨꯡꯒꯪꯁꯤꯗ ꯃꯃꯤꯡ ꯆꯠꯈꯠꯂꯛꯂꯝꯃꯤ꯫ ꯄꯦꯁꯦꯟꯠꯁꯤꯡꯅ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯅꯔꯛꯂꯝꯃꯤ, ꯃꯁꯤꯗꯒꯤ ꯃꯌꯨꯝꯒꯤ ꯁꯣ ꯐꯥꯎꯕ ꯃꯉꯣꯟꯗ ꯁꯤꯟꯅꯕ ꯌꯥꯎꯏ꯫ ꯑꯁꯨꯝ ꯇꯧꯅ ꯗꯣꯛꯇꯔ ꯍꯦꯔꯜꯗꯅ ꯄꯦꯁꯦꯟꯠꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯒ ꯂꯩꯃꯤꯟꯅꯩ, ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯀꯗꯥꯏꯗ ꯂꯩꯕꯒꯦ, ꯀꯔꯝꯕ ꯃꯇꯝꯗꯅ ꯄꯦꯁꯦꯟꯠꯁꯤꯡ ꯑꯗꯨ ꯅꯥꯏꯇꯣꯝ ꯂꯩ, ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝꯅ ꯀꯌꯥ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯄꯦꯁꯦꯟꯠꯁꯤꯡꯕꯨ ꯑꯣꯚꯔꯗꯣꯁꯇ ꯍꯤꯗꯥꯛ ꯀꯌꯥ ꯄꯤꯖꯔꯒ ꯀꯅꯥꯅꯁꯨ ꯆꯤꯡꯅꯔꯣꯏꯗꯕ ꯃꯑꯣꯡꯗ ꯍꯥꯠꯇꯣꯛꯏ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ꯫ ꯗꯣꯛꯇꯔ ꯍꯦꯔꯜꯗꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ, ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯐꯥꯎꯕ ꯄꯣꯛꯈꯤꯗꯦ, ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯑꯗꯨ ꯇꯧꯔꯨꯗ꯭ꯔꯤ ꯐꯥꯎꯕ꯫ ꯗꯣꯛꯇꯔ ꯍꯦꯔꯜꯗ ꯃꯍꯥꯛꯀꯤ ꯀꯦꯔꯤꯌꯔ ꯑꯁꯤ ꯍꯥꯏꯠ ꯈꯨꯡꯒꯪꯗꯒꯤ 70 ꯀꯤꯂꯣꯃꯤꯇꯔ ꯆꯠꯂꯒ ꯂꯩꯕ ꯄꯣꯟꯇꯤꯐ꯭ꯔꯦꯛ ꯈꯨꯡꯒꯪꯗꯒꯤ ꯍꯧꯔꯛꯂꯝꯃꯤ, ꯃꯐꯝꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯃꯤ꯫ 1974ꯗ ꯄꯣꯟꯇꯤꯐ꯭ꯔꯦꯛ ꯈꯨꯡꯒꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯇꯣꯠꯃꯣꯔꯗꯦꯟ ꯈꯨꯡꯒꯪꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯕ 𝗪ꯍꯝ ꯃꯦꯗꯤꯀꯦꯜ ꯁꯦꯟꯇꯔꯗ ꯖꯦꯅꯔꯦꯜ ꯄ꯭ꯔꯦꯛꯇꯤꯁꯅꯔ ꯑꯣꯏꯅ ꯑꯃꯨꯛ ꯄꯨꯔꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯦꯁꯦꯟꯠꯁꯤꯡꯗ ꯗꯔꯀꯥꯔꯗꯒꯤ ꯍꯦꯟꯗꯣꯛꯅ ꯃꯣꯔꯐꯤꯟ ꯍꯦꯔꯣꯏꯟꯒ ꯃꯥꯟꯅꯕ ꯄꯦꯊꯤꯗꯤꯟ ꯍꯥꯏꯔꯤꯕꯁꯤ ꯍꯦꯟꯅ ꯄ꯭ꯔꯦꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯕꯗꯒꯤ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯐꯥꯎꯕ ꯀꯛꯊꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯁꯤꯞꯃꯦꯟꯅ ꯌꯨꯔꯣ 600 ꯐꯥꯏꯟ ꯊꯤꯔꯒ ꯃꯁꯥꯃꯛ ꯔꯤꯍꯥꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯃꯗ ꯑꯦꯗꯃꯤꯠ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯑꯗꯨ ꯐꯥꯎꯕꯗꯤ ꯀꯛꯍꯧꯗ꯭ꯔꯦ꯫ ꯔꯤꯍꯥꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄꯨꯝꯅꯃꯛꯅ ꯀꯥꯎꯍꯟꯈꯤꯔꯝꯃꯤ꯫ 1977ꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯠ ꯈꯨꯡꯒꯪꯗ ꯂꯥꯛꯂꯝꯃꯤ, ꯃꯐꯝꯗꯨꯒꯤ ꯗꯣꯅꯤꯕ꯭ꯔꯨꯛ ꯃꯦꯗꯤꯀꯦꯜ ꯁꯦꯟꯇꯔꯗ ꯖꯦꯅꯔꯦꯜ ꯄ꯭ꯔꯦꯛꯇꯤꯁꯅꯔ ꯑꯣꯏꯅ 1980 ꯐꯥꯎꯕ ꯄꯨꯔꯝꯃꯤ꯫ 1993ꯗꯅ ꯃꯁꯥꯒꯤ ꯁꯔꯖꯔꯤ ꯀ꯭ꯂꯤꯅꯤꯛ ꯍꯥꯡꯗꯣꯛꯇꯨꯅ ꯍꯥꯏꯠ ꯈꯨꯡꯒꯪꯗ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯀꯟꯗꯨꯅ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯛꯂꯝꯃꯤ꯫ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯍꯧꯈ꯭ꯔꯕꯁꯨ ꯗꯣꯛꯇꯔ ꯍꯦꯔꯜꯗꯀꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯈꯪꯅꯔꯝꯗꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯔꯆ 1988ꯗ ꯗꯣꯛꯇꯔ ꯍꯦꯔꯜꯗꯒꯤ ꯀ꯭ꯂꯤꯅꯤꯛꯇꯒꯤ 3 ꯇꯥꯏꯝꯁ ꯆꯥꯎꯕ ꯕ꯭ꯔꯣꯛ ꯁꯔꯖꯔꯤ ꯀ꯭ꯂꯤꯅꯤꯛꯇ ꯖꯦꯅꯔꯦꯜ ꯄ꯭ꯔꯦꯛꯇꯤꯁꯅꯔ ꯑꯣꯏꯅ ꯄꯨꯔꯤꯕ ꯗꯣꯛꯇꯔ ꯂꯤꯟꯗꯥ ꯔꯦꯅꯣꯜꯗꯁꯅ ꯁꯥꯎꯊ ꯃꯟꯆꯦꯁꯇꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯔꯣꯅꯔ ꯖꯣꯟ ꯄꯣꯂꯥꯔꯗꯇ ꯍꯦꯔꯜꯗꯒꯤ ꯀ꯭ꯂꯤꯅꯤꯛꯇ ꯄꯦꯁꯦꯟꯠꯁꯤꯡ ꯁꯤꯕꯒꯤ ꯆꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯂꯤꯕ ꯑꯃꯗꯤ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯂꯥꯏꯅꯤꯡꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯐꯨꯝꯒꯗꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯩ ꯊꯥꯍꯜꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯀꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡꯅ ꯆꯞ ꯆꯥꯕ ꯏꯚꯤꯗꯦꯟꯁ ꯐꯪꯗꯕꯗꯒꯤ ꯑꯦꯄ꯭ꯔꯤꯜ 17ꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯕꯨ ꯀ꯭ꯂꯣꯖ ꯇꯧꯁꯤꯟꯈꯤꯔꯝꯃꯤ꯫ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯄꯦꯁꯦꯟꯠ 3 ꯗꯣꯁ ꯍꯦꯟꯅ ꯄꯤꯖꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯑꯥꯒꯁꯠ ꯊꯥꯗ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯄꯨꯂꯤꯁꯇ ꯄꯦꯁꯦꯟꯠ 12 ꯍꯥꯠꯄꯗ ꯗꯣꯛꯇꯔ ꯍꯦꯔꯜꯗ ꯑꯁꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯅ ꯄꯥꯎꯗꯝꯈꯤ꯫ ꯗꯣꯛꯇꯔ ꯍꯦꯔꯜꯗ ꯐꯥꯕꯒꯤ ꯃꯇꯝ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯑꯔꯣꯏꯕ ꯚꯤꯛꯇꯤꯝ ꯑꯁꯤ ꯍꯥꯟꯅꯒꯤ ꯍꯥꯏꯠ ꯈꯨꯡꯒꯪꯒꯤ ꯐꯣꯔꯃꯔ ꯃꯦꯌꯔ ꯑꯣꯏꯔꯝꯕꯤ ꯀꯦꯊꯂꯤꯟ ꯑꯁꯤꯅ ꯑꯣꯏꯔꯤ꯫ 24 ꯖꯨꯟ 1998ꯗ ꯅꯨꯄꯤ ꯑꯁꯤ ꯃꯌꯨꯝꯗ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯈꯤꯕ ꯃꯤꯁꯛ ꯑꯁꯤ ꯗꯣꯛꯇꯔ ꯍꯦꯔꯜꯗ ꯑꯣꯏꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯍꯦꯔꯜꯗꯅ ꯗꯦꯊ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯁꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤꯅꯤ ꯍꯥꯏꯅ ꯏꯔꯝꯃꯤ꯫ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒ꯭ꯔꯥꯟꯗꯤꯒꯤ ꯃꯆꯥꯅꯨꯄꯤ ꯎꯀꯤꯜ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯑꯦꯟꯖꯦꯂꯥꯅ ꯆꯤꯡꯅꯕꯗꯒꯤ ꯄꯨꯂꯤꯁꯇ ꯋꯥꯀꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯨꯕꯗ ꯒ꯭ꯔꯥꯟꯗꯤꯒꯤ ꯍꯛꯆꯥꯡꯗ ꯀꯦꯟꯁꯔ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯑꯅꯥꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯁꯤꯖꯤꯟꯅꯕ ꯗꯥꯏꯃꯣꯔꯐꯤꯟ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯗꯣꯛꯇꯔ ꯍꯦꯔꯜꯗꯅ ꯃꯥꯒꯤ ꯃꯔꯥꯜ ꯄꯨꯝꯕ ꯀꯨꯞꯁꯤꯟꯕ ꯌꯥꯅꯕ ꯒ꯭ꯔꯥꯟꯗꯤ ꯑꯁꯤ ꯗꯥꯏꯃꯣꯔꯐꯤꯟ ꯑꯦꯗꯤꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯗꯦꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯕꯁꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯄꯤꯅꯩ, ꯑꯗꯨꯕꯨ ꯗꯦꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯒꯤ ꯑꯦꯟꯇ꯭ꯔꯤ ꯗꯦꯠꯀ ꯀꯝꯄ꯭ꯌꯨꯇꯔꯗ ꯃꯗꯨꯒꯤ ꯐꯥꯏꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯑꯣꯇꯣ ꯁꯦꯚ ꯗꯦꯠ ꯑꯗꯨꯒ ꯃꯥꯟꯅꯔꯝꯗꯦ, ꯍꯥꯏꯕꯗꯤ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯗꯦꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯈꯛꯅ ꯗꯣꯛꯇꯔ ꯍꯦꯔꯜꯗ ꯐꯥꯕꯒꯤ ꯏꯚꯤꯗꯦꯟꯁ ꯑꯣꯏꯕ ꯌꯥꯔꯝꯗꯦ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯗ ꯃꯥꯒꯤ ꯇꯥꯏꯞꯔꯥꯏꯇꯔ ꯃꯗꯨꯗ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ꯫
ꯃꯔꯝ ꯑꯁꯤꯅ 1998ꯇ ꯗꯣꯛꯇꯔ ꯍꯦꯔꯣꯜꯗ ꯁꯤꯞꯃꯦꯟꯕꯨ ꯐꯥꯔꯝꯃꯤ ꯑꯃꯗꯤ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯑꯁꯤꯕ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯕꯣꯗꯤꯁꯤꯡ ꯃꯣꯡꯐꯝꯗꯒꯤ ꯂꯧꯈꯠꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨ ꯇꯧꯔꯨꯕꯗ ꯁꯤꯈ꯭ꯔꯕ ꯄꯦꯁꯦꯟꯠ ꯄꯨꯝꯅꯃꯛꯀꯤ ꯍꯛꯆꯥꯡꯗ ꯀꯥ ꯍꯦꯟꯅ ꯗꯥꯏꯃꯣꯔꯐꯤꯟ ꯑꯁꯤ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯗꯣꯛꯇꯔ ꯍꯦꯔꯣꯜꯗ ꯁꯤꯞꯃꯦꯟꯅ ꯗꯣꯁ ꯍꯦꯟꯅ ꯄꯤꯖꯔꯒ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯝꯃꯤ꯫ ꯀꯟꯐꯥꯔꯝ ꯑꯣꯏꯅ ꯗꯣꯛꯇꯔ ꯍꯦꯔꯣꯜꯗ ꯁꯤꯞꯃꯦꯟꯅ 1975ꯗꯒꯤ 1998 ꯐꯥꯎꯕꯗ ꯄꯨꯟꯅ ꯍꯥꯠꯈꯤꯕ ꯄꯦꯁꯦꯟꯠ ꯃꯁꯤꯡ ꯑꯁꯤ 218ꯅꯤ꯫ ꯔꯤꯄꯣꯔꯠ ꯈꯔꯗꯅ 260 ꯐꯥꯎꯕ ꯄꯤꯔꯤ꯫ ꯃꯁꯤꯅ ꯗꯣꯛꯇꯔ ꯍꯦꯔꯣꯜꯗ ꯁꯤꯞꯃꯦꯟꯕꯨ ꯀꯣꯔꯠꯅ 15 ꯏꯌꯔꯁ ꯃꯄꯨꯟꯁꯤ ꯆꯨꯞꯅ ꯖꯦꯜꯗ ꯊꯝꯅꯕ ꯌꯥꯊꯪ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ 2004ꯗ ꯖꯦꯜ ꯃꯅꯨꯡꯗ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯔꯝꯃꯤ꯫ ꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯕ ꯖꯦꯜꯃꯦꯠ ꯑꯃꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯥꯅ ꯄꯨꯟꯅ ꯍꯥꯠꯈꯤꯕ ꯑꯄꯨꯟꯕ ꯄꯦꯁꯦꯟꯠ ꯑꯁꯤ 508 ꯁꯨꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯍꯦꯔꯣꯜꯗ ꯁꯤꯞꯃꯦꯟꯅ ꯑꯁꯨꯝꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯇꯣꯉꯥꯟ ꯄꯤꯅꯔꯤ꯫ ꯈꯔ ꯑꯃꯅ ꯍꯥꯏ ꯃꯍꯥꯛ ꯑꯁꯤ ꯁꯥꯏꯀꯣꯅꯤ, ꯈꯔ ꯑꯃꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯂꯟ-ꯊꯨꯝ-ꯄꯩꯁꯥ-ꯃꯤꯍꯧꯕꯒꯤꯅꯤ꯫ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯅ ꯂꯪꯁ ꯀꯦꯟꯁꯔ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯗꯣꯛꯇꯔ ꯑꯃꯅ ꯃꯣꯔꯐꯤꯟ ꯀꯥ ꯍꯦꯟꯅ ꯄꯤꯖꯕꯗꯒꯤ ꯂꯩꯈꯤꯗꯦ꯫ ꯃꯑꯣꯡ ꯑꯁꯨꯝꯅ ꯃꯃꯥꯗ ꯐꯥꯎꯈꯤꯕ ꯆꯩꯅꯥ ꯑꯗꯨ ꯑꯇꯣꯞꯄꯁꯤꯡꯗꯁꯨ ꯐꯥꯎꯍꯟꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯧ ꯇꯝꯂꯒ ꯄꯦꯁꯦꯟꯠ ꯑꯇꯩꯁꯤꯡꯕꯨꯁꯨ ꯃꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯤ꯫ Don't forget to like and subscribe.